그래 양 뭐지? Jimsi mushroom sobadongna yam sogalge haram ganeba demand lakugine demand laktadi akoi karimta lairoi hariba koi huziki generation haiba tare mayamna haiba Gen Z ga haiba Gen X ga haiba mayam sidi naha hawali bhar tare naha angang mayam sing sidi nupim saaro nupam saaro gym gi consciousness yam henkale imai bel chechal mayam sing su akoi aerobic tawba jumba chongba si tawraga exercise tawbudi yam tawna record lekai lekai ge maruwaina miyoiba amana human being amana haiba tare develop tawpa sa angang waina dagi develop tawpa gi stage sida akoi haksal sajel tawdraga di brain gi development brain gi cells se si adum mayamna doctor sing akhang ai sing na adum hairaba poni ko masidi achumbani haiba brain gi cells se grow tawba lepe exercise tawdraga di aduna akoi exercise tawba simadi yamna darkar lei any sports sanaba football sanaba nangna professional sanage phajana international stage sanage hair tari physical strength si sagatpa ma darkar lei lana nisapu sa chana sakhidorba mayam sing si sida punamak pusalaga akoi lekai lamda masida koi sigumba gym mama thambirakpa haibasi layak yamna phabani aihaksu matam matamgi adum laaga taka leragadi sanabusu marungta lake na haige tawri daista lekapinaba yamsam magi loina bi agi kuratum counselor si loina da chinnaramina health layaktaba community hall se lekai community hall kamari bidin sabiyo na kai sanaba yabe badminton to sanaba ngamda mi singdoro ga koi mesen wa khara nangna bu haji jiwa yambam na haji pet yang khalap kam na ki igi sahi gi matungina aina wait